Chahi asigi September amada Kuki terrorist-singna Koutruk the Chathakhiba attack aduda sniper rifle amasung drone bomb Sijinnakhi Haina Nia court Thamkhre. Organizer Journal ge report amana hai. Haukiba September amada Kuki Kulai Piber singna Kadangban amasung Koutruk the attack Chathakhiba adugi matangda Nia Tizilaba matung Caesar memo amasung audio video footage special court lakat kre. BNSS ki section 105 ki makada Nia file tokiba FIR amagi matung ina Thaudok sing adui crime scene ki video audio footage sing adu Manipuri Nia special court lakat kibne special public prosecutor ki matung ina haukiba September amagi numit yung matung pung anirom tabada Kuki Kulai Piber sing sniper amati drone sijinnaduna Koutruk amasung kadang banda akan mamuong dalanda rakhe Kuki Kulai Piber singna drone bombing tawduna chatharakliba lalong ase leibak asigi oina nungdangningai oiba amane Thawong aduna maram oiraga masagi chahi kuntraga mathoi shurabi maunaha ama lekidabani aduga mahaki macha nupina asok apanang kibane Kuki Kulai Piber singna chatharakiba attack adugi pakum oina mafam aduda mathau tawduna leiba security force na handuna nomai kapke Thaudok asi makha tara thizin humjinnabagi damak lamsang police station na case ama file tawke Case adu BNSS ki tungan ba section sing Arms Explosive Substance Act amadi UA Protection Act ki makhada file tawkibane Special Public Prosecutor na makata na hai case asi NIA Special Court ta move tarok laba matung da Ministry of Home Affairs ki wadik matung ina haukiba September taraka tareta case adu amuk hana NIA na re-register tarok kibane Thaudok asigi matang da NIA na Chathakhiba investigation adu ki matung ina Kuki Kulai Piber sing na Chathakhiba attack adu September amagi numit yung bapung ani adwai dage hauraga thangnaba numit ki angan ba ayu fawba Chathaki haiba khangmangamle Masigi matakta Kuki Kulai Piber singna September amagi numidang wairang pung turok fawba drone bombing Chathaki haibasu khangmangamle Kuki Kulai Piber sing aduna Koutruk chingthak leikai da numidang kumtharak laga yum truck amadi tongan mapotlam kaya mai thadok namkibani haina court ta thamkhe case asigi CI ona thaudok asigi matangda fangkhiba tongan ba evidence sing ado forensic team gi scientific assistant na ningthina sil tawraga pack tawkhe NIA ki petition adu court na review tawraba matungda grant tawkhibane court ta puthorakhiba evidence photograph amadi video sing adu court na masing thikhe madugi manungda photo amasung video sing adu court na passion krabasu atai material sing adude amukhana sil tawduna NIA da sinaki hainasu paw asida makha tare